Manipur Sangai Festival ngasi losilagani. Kurum jari, Am-Istv pau meeting tabiri bapum namakpu taram okjari, pau sandok na pizari. Tourism Department na sinduna numit tarani chatharakiba Manipur Sangai Festival ngasi losilagani. Losinbagi thoram hapta kangjai pungdang leiba Vaiga Chandra Open Air Theatre da numidang wairam pung mari makhai taba matamda pangthokani. Thoram asida Manipur gi Governor Ajay Kumar Bhala saruk yagani. Aroiba numit ki akhanaba thoram ama oina Government Dance College ki choreographic presentation ama utkani hairi. IDP sing masa masa gi mayumda hanna hanjil hallaba matungda Sangai Festival pangtho haina festival asibu boycott yauna miyam na saruk yadabadagi handak chahi ki festival asida mi lakpaki chang nemli. Buffer zone thugaiduna changsinaba hotnai haina ngarang gangpijang utonglok amasung maibung ligli miyamda khongjang changsinkhre utonglok amasung maibung ligli da miyamda khongchat ama chatkibaga loinana no buffer zone no peace haiba kholau lauki CSO cycle women wingi wangangloi Sylvia chongloina buffer zone lansinaba ahumla khonarakiba thawong yaningde mari leinaba security amasung lengakta kayara khaijarbasu usinadana leithokli haiki. Pau ke marak thana tembe break amata longminase. Pagliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Tada! Give him a key, you know. As a bit more. Sige yung say, next time, tina-check sin na laksi lagat ham kabani ne. Tada lang say, juhar habaga am takitar bo. Asum na, mayam na machalbo ngap siyan lugum. Masige yung masibu, aso yung ang koka dabatagi. Next time, tina ngap siyali. Next TMT juhar habating ngap tok na nabasim bani. Zaman technology siya naman na concrete katok na tinabamatanda. Kapang malamok ka na hanggang adli. TMT, strength is in the quick. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna magsibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup. Break imatong taram nokchare loshilakpada maroi bapau amukana pizari. Manipur Sangai Festival ngasi losilagani. Hauzik fawbigo Am-Istv na sandok chapa Manipuri pau matang sa loizare mireng tabiri bapum namakpu amukana kurumjari.